ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯀꯤ ꯐꯣꯔꯒꯦꯠ ꯄꯥꯁꯄꯣꯔꯠꯇꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯎꯠꯀꯗꯣꯏꯁꯦ꯫ ꯍꯧꯖꯤꯛ ꯑꯦꯃꯤꯀꯥ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯔꯦ, ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯒꯦꯠ ꯄꯥꯁꯄꯣꯔꯠ ꯍꯥꯏꯔꯤꯕ ꯁꯤꯗ ꯐꯣꯔꯒꯦꯠ ꯇꯧꯁꯤꯟꯕꯤꯔꯣ꯫ ꯅꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯗ ꯏꯃꯦꯜ ꯁꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯑꯅꯤ꯫ ꯏꯃꯦꯜ ꯏꯕꯤꯔꯅꯤ꯫ ꯏꯃꯦꯜ ꯏꯕꯤꯔꯒ OTPꯗ ꯅꯝꯃꯅꯤ, ꯑꯗꯨ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯅꯝꯗꯣꯏꯅꯦꯕ꯫ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯅꯝꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯑꯅꯤꯀꯣ꯫ ꯁꯤ ꯄꯦꯖꯁꯤꯗ ꯁꯤꯗꯣꯝꯒꯤ OTPꯗꯣ ꯏꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯃꯊꯪ ꯀꯦꯞꯆꯥ ꯏꯁꯤꯜꯂꯣ꯫ ꯃꯌꯥꯝ ꯀꯦꯞꯆꯥꯁꯤ ꯏꯕ ꯂꯣꯏꯔꯒ ꯁꯕꯃꯤꯠꯇ ꯅꯝꯁꯤꯟꯕꯤꯔꯣ꯫ ꯁꯕꯃꯤꯠꯇ ꯅꯝꯁꯤꯟꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯁꯤꯒꯤ ꯅ꯭ꯌꯨ ꯄꯥꯁꯋꯥꯔꯗ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯀꯅꯤ, ꯃꯣꯏ ꯄꯥꯁꯋꯥꯔꯗ ꯊꯥꯔꯛꯀꯅꯤ, ꯑꯗꯨ ꯑꯃꯨꯛ ꯅꯝꯁꯤꯟꯕꯤꯔꯣ꯫ ꯅꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯦꯞꯆꯥ ꯑꯃꯨꯛ ꯅꯝꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯂꯣꯒ ꯏꯟ ꯑꯃꯨꯛ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝꯅ ꯅꯛꯊꯛꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯑꯗꯣ ꯁꯤꯗ ꯃꯣꯏꯅ ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯑꯦ, ꯔꯤꯁꯦꯠ ꯄꯥꯁꯋꯥꯔꯗ꯫ ꯄꯥꯁꯋꯥꯔꯗꯁꯦ ꯑꯃꯨꯔꯛꯇꯪ ꯅꯝꯕꯗ ꯌꯥꯗꯕꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇ꯭ꯔꯥꯏ ꯇꯧꯋꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯁꯋꯥꯔꯗ ꯅꯝꯃꯨꯀꯣ꯫ ꯆꯞ ꯃꯥꯟꯅꯅ ꯄꯥꯁꯋꯥꯔꯗ ꯑꯅꯤꯔꯛ ꯅꯝꯒꯗꯕ꯫ ꯑꯍꯥꯟꯕ ꯅꯝꯈ꯭ꯔꯅꯤ, ꯀꯟꯐꯥꯔꯝ ꯇꯧꯔꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯞꯆꯥ ꯑꯃꯨꯛ ꯅꯝꯃꯅꯤ, ꯑꯗꯨꯗ ꯏꯟꯚꯦꯂꯤꯠ ꯀꯦꯞꯆꯥ ꯊꯥꯔꯛꯑꯅꯤ꯫ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯆꯞ ꯃꯥꯟꯅꯅ ꯅꯝꯕ ꯀꯥꯟꯗ ꯄꯥꯁꯋꯥꯔꯗ ꯔꯤꯁꯦꯠ ꯁꯛꯁꯦꯁꯐꯨꯜꯂꯤ ꯊꯥꯔꯛꯀꯗꯣꯏꯅꯦꯕ꯫ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ, ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯆꯪꯉꯛꯑꯅꯤꯀꯣ꯫ ꯑꯗꯨꯅꯤ ꯃꯌꯥꯝ꯫ ꯑꯗꯨ ꯃꯊꯪ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯄꯥꯁꯋꯥꯔꯗ ꯔꯤꯁꯦꯠ ꯇꯧꯕꯗꯣ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯐꯪꯕ ꯉꯝꯕ ꯌꯦꯡꯖꯒꯦ꯫ ꯃꯌꯥꯝ ꯍꯩꯕ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯣ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯇꯧꯕꯗꯣ, ꯄꯥꯁꯋꯥꯔꯗ ꯆꯦꯟꯖ ꯇꯧꯒꯦ ꯇꯧꯕꯗ ꯌꯥꯗꯦ ꯈꯣꯠꯇꯦ ꯈꯟꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯑꯩꯅ ꯃꯌꯥꯝꯁꯤ ꯊꯥꯒꯠꯂꯛꯄꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯄꯥꯁꯄꯣꯔꯠꯁꯨ ꯌꯥꯔꯕꯅꯤꯅ ꯕꯥꯏ꯫